ꯃꯝꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯣꯛꯈꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯇꯤꯌꯥꯗ ꯅꯣꯡ ꯃꯄꯩ ꯃꯪꯂꯗꯨꯅ ꯈꯥꯛꯂꯛꯄ꯫ ꯕ꯭ꯔꯖꯒ ꯂꯣꯏꯅꯔꯛꯈꯤ ꯌꯥꯝꯅ ꯂꯨꯕ ꯅꯣꯔꯣꯛꯇꯒꯤ ꯄꯣꯠꯁꯛ ꯑꯃ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ? ꯃꯤꯀꯨꯞ ꯑꯗꯨꯅꯁꯨ ꯏꯊꯈꯤꯕꯅꯤ ꯋꯥꯔꯤ, ꯁꯥꯟꯅꯈꯤꯕꯅꯤ ꯂꯤꯂꯥ, ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯤꯂꯥ꯫ ꯄꯣꯠꯁꯛ ꯑꯗꯨꯅ ꯈꯨꯃꯟ ꯅꯤꯡꯉꯣꯜ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ? ꯊꯦꯡꯅ ꯍꯟꯈꯤꯕꯁꯨ ꯄꯣꯠꯁꯛ ꯑꯗꯨꯅꯅꯤ, ꯅꯨꯡꯁꯤꯍꯜꯂꯛꯀꯗꯧꯔꯤꯕꯁꯨ ꯄꯣꯠꯁꯛ ꯑꯗꯨꯅꯅꯤ꯫ ꯍꯥꯏꯈꯤ ꯗꯤꯃꯣꯟ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕ ꯍꯥꯏꯅ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏ ꯑꯃ ꯑꯣꯟꯕ ꯉꯝꯗꯕ꯭ꯔꯥ? ꯈꯨꯃꯟ ꯅꯤꯡꯉꯣꯜ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯒꯗ꯭ꯔꯥ? ꯌꯦꯡꯁꯤ ꯇꯥꯁꯤ꯫ ꯇꯥꯏꯕꯪ ꯃꯄꯣꯛ ꯄꯣꯛꯄꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯏꯔꯤꯕ ꯄꯜ ꯑꯁꯦ ꯂꯥꯟꯊꯣꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯝꯂꯤ ꯅꯪꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ? ꯀꯔꯤꯒꯤ ꯑꯣꯏꯔꯝꯗꯦ ꯑꯩꯍꯥꯛꯀꯤ ꯂꯣꯏꯅꯕꯤ? ꯅꯨꯄꯤ ꯃꯥꯁꯨ ꯑꯝꯍꯥꯅꯤ, ꯊꯃꯣꯏ ꯄꯦꯟꯅ ꯋꯥꯔꯝꯒꯅꯤ, ꯈꯜꯂꯝꯒꯅꯤ, ꯀꯔꯤꯒꯤ ꯑꯣꯏꯔꯝꯗꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡꯂꯣꯏ? ꯐꯅ ꯄꯜ ꯑꯃ ꯈꯥꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤ ꯃꯉꯣꯟꯗꯒꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯝꯂꯤ ꯃꯥꯂꯦꯝ ꯑꯁꯤꯗ? ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯗꯤꯃꯣꯟ ꯑꯃꯅ ꯑꯁꯨꯛ ꯍꯣꯡꯂꯕꯗ ꯊꯃꯣꯏ ꯑꯃ ꯑꯣꯏꯔꯛꯂꯤ, ꯃꯤꯑꯣꯏꯕ ꯌꯦꯛꯅꯔꯛꯂꯤ, ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯁꯨ ꯈꯟꯅꯔꯛꯂꯤ, ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯁꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤꯑꯣꯏꯕ ꯅꯍꯥꯛꯅ ꯑꯄꯤꯛꯄ ꯂꯝ ꯑꯃꯒꯤ ꯂꯩꯕꯥꯛ ꯑꯃꯒ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟ ꯇꯧꯅꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯈꯤꯕꯅ ꯃꯍꯥꯛꯀꯤ ꯂꯥꯟ ꯐꯥꯎꯕ ꯀꯠꯈꯤꯕꯅꯤ, ꯋꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯣꯜꯂꯛꯂꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯑꯣꯏꯕ ꯅꯍꯥꯛꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ? ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯪꯂꯕꯣꯏ ꯄꯟꯊꯨꯡꯅꯤ, ꯌꯦꯛꯅꯕꯅ ꯀꯣꯏꯔꯕ ꯄꯨꯟꯁꯤꯅꯤ ꯌꯦꯡꯂꯁꯤ꯫ ꯗꯤꯃꯣꯟ ꯑꯃꯒ ꯍꯟꯇꯔ ꯑꯃꯒꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕꯒꯦ?